Litana nauna irang thokpadagi yum ani mai sakre akanba section tharang lakhotlingai serakta nongmai kapagi makhol takhi Urkhol district ki Litana tangkhulama sumkuki furuki miyoi singi marakta satliba tha asigi taretagi saun unkhatnarakpaga loinana yum nifu henbasing maina sakri haukiba pungkunga mari asida security force na akanba section tharang lakhotpadagi pamdaba thaudok thokludraba matung ngasi ayuk Litana yum ani sakhangdaba singna mai thadolongki Litan town area security force na akanba section tharang lakholabasu haidokiba mafam singdadi khunja sing lanjenari press ta phangba thajabi yaba pawgi lekhunamagi matungina Litan gi akoibera sakhangdaba khulai paiba kya position lawduna lainari hari matam amade hektamak khuthongnarakpa yabigi akibasu lairi security force na flag march pangthoktuna akanba section tharang lakholingai asi ngasi ayuk yum ani mai sakibadu karam tawna tholakhibano haiba khamgamdri maduda tanatana Litan gi akoibada nomai kapigi makhol simya matanakhi maduna mar moiraga miyoi kya mayum kai thadoktuna senakhri social media aranba pawke sandorakpagi home department urkhul district ki mafam punamakta numit mangani gi oina internet suspend tawduna thamkrabani security force na Monkot Sepu Village akan mamuna ngakseli miyoi amata yumdagi mapal thokandabaga loinana pamdaba thaudok thoktana ba honari adumainama naungna yumani mai tharamba aduna miyamgi punsida sauna mi paiba pokali Deputy Chief Minister Losi Dikhona urkhulgi irang lois lakshili haina phongdokiba matung naungna amuk irang tholaki Deputy Chief Minister Losi Dikhona furup anigi miyoi sing unaduna unkhatnariba do handhana ba honakiba sulaikrabani cycle gi MLA Kimya Hawkip hangsing na lanjena duna relief camps na sangjapam lauri ba miyoi singa una duna village sing search leaders singa masum civil society organization singi lusing basing una duna urkhul gi Litanda thoki ba thawdo do customary law gi makhada yana ba purangna ba mati pungning phathana ba appeal tawkhri February 3 ki numidang da tangkhulama sumkuki furuki miyoi kharagi marakta yetna ba horakpadagi koki furuki miyoi singna Stalin kauba miyoi ma tamthina furakpadagi irang adu horakibani losingba kyana wari sanaduna yana ba purangna ba honaringai sairakta yum kunga mangarum mai thatoramkibani mathangi numit February 4 da makhatana irang thulakpaga loinana yum kun mai ni sakhi Yaulen Patlaizau, Monkot, Sepu amadi maraknakpa khungang singda lairamba miyoi sing saphugadaba mafam singda senakhri Hauzik Litan area da security force na akan mamawong ngak senbaga loinana pamdaba thaudok thoktana ba honari hari amaromda Manipur gi Chief Minister Y Khemsan Singana Sagol Sinumita Yangkai Gataret Mountain Division Red Shield Division gi Major General Subakar Basugo unaduna laiba asida santi thamna thaurang kya gi matang na khanakre hari unabadura urkhul district ki Litanda tangkhulama sumkuki gi marakta amuhana thoklibi ithani class ta yum yangkhai romang ta khanbigi matang na khanaki hari ngasi thokibo official statement amada CM secretary ta pangthokiba khana nainaba sina prime minister gi santi amasum development gi manglan ga mari leinana stability miyam gi safety rule of law thamnaba puna hotnabada focus tokhiari unabadu da Major General Basuna Chief Minister da security sing local security measures singi matang na ki masida internal stability border management aduga technology sizinaduna intelligence gathering tawba yauna multi layer approach amada miyeng thamni marueba thoram singi manungda state pu mateng pangnaba Central Armed Police Force CAPF thamba multi agency center amasum NAGTRID gi kuthang intelligence sharing ngaknaba terrorism gi mathakte legal framework sing sathanaba aduga infiltration thingnaba border singda surveillance hengathanaba yauri henasu pawks na makhatari laimakhong army headquarter gate manakto kuki singna ka hen mathabak sathabada thingma ngamdri bisikari kino Emson Abonmai Haukiba February 3 ta konsa khulgi khunja sawana miyoi nifuromna Makhan village ta Christian Gueba conference yabu satluraga halakpada laimakhong singmang army gate mapai yorakpada hana ngaiduna lairamba kuki singda lambi thingjinduna naga sing makhoi gi khul yauna amata sangba yadabadagi kanto sabal kangla tombi amadi Makhan village sangjafam lauduna hauzik lairi haina konsa khulgi ningthau Emson Abonmai na phongdorakli Pauksi asiga wari sanaba matamna mangna makhata na phongdokhibadi hairiba lambi asi liangmai naga sing yamna maruoiba lambi oina samuk khundong amadi norathel na singba khul sing phaudna sali
Laimakong Army Headquarter gi get maktada koki singna kanglup ani gi marakta irang thokpa yaba thabak sing tawning ba tawrakpada Army singna yengduna lairi mamang dus Army gi get asi maktada gi Kamal Babu mangkhiba gi asawa wathok oikrabani haidi Magna hai Laimakong sing mang de lairamba maitei singna lanjena khraba matung koki singna mai thahawdaba du makhoi gi mayum oisinduna hausik lairibani amaromda haukiba February 10 gi numidang pung 12 minute kulom tarakpada duwaida khutta khulai paiba koki singna ke longwiram konsa khul khunau khulda sangaktuna Gori Allies AB Azans yang keketare ki yum sumai thadoro piramle lenga lamen tuyen bising phaduna serak pina bukunja sing gi puning sing silakli Lamhenba koki singi sarai innana ba honabada aikogi state lengana Keithelmanbi makalamatagi compromise tawroidabani KKL matam sangna maite amadi koki ani gi marakta lainari ba muknaba sina maram oiraga PR thamduna leiramba state asi handak ikui dana PR revoke tawduna popular government ama state asi ta lakri PR gi nungai tabak kya leiramba du koktuna democracy gi asengba lengang rot laklabanina aikoi gi miam soidana nungai phaba lamdam sida purak lagani sena thajabani state asi gi leader su tungan ba community kya state asi gi capital oiribi Imphal da aki akhang yauduna lakna ba invite tawkiba lekri adubo lainga ki leader gi invite adu koki lukharana di yaning da bafungdok duna reject torakli maduna lamhen ba koki singi sarai inna ba hona ba aikoi gi state lengana Keithelmanbi da compromise tawroidabani haina kanglei park kan balup Manipurna thadorak pa chirola mana haidi chirola sinhai nakalamoromda amuk koki lamen tuyen ba kharana tangkul isil inaw kharana phusai ba tawrubadagi Urkhol district ki litan gi khul khara na hona sauna mukna ba tholakli Irang sibu arrive Irang amadi oiroi haina kanglai park kan balu KKL na khanji saidang bu koki gi mathung hukta ba thong thawda kya na ngasi yellow proof oiriba lamdam asi gi miyam na sauna singna bu rakli masi matam sana lenga ke anga mathau sing laksin na bu khona haudrabadi lamdam asi hena kangkhong serak pai lamben bu koki singi sarai inna na bu hona bu ai khoi state lenga na Keithelmanbi makhalamate gi compromise tawroi da ban haidi chola sin hai hingmina si hairabadi masagi masak horak phum khangna lamdam asi da laidi bi yellow mi singa hingmina na ba khona ga dabani ngasi su maitei sing atop Furup Kiabu Nungsinana Hingminana Bohonaduna Lakli, Maitei Singi idea of Manipur Kanana Tugaibano, Kanana Yetpano, Aiko Gimiam and Loina Kangana Wapamni, Maitei Singasi so upon Belamdam Amagi Wakanda, Yellow Furukudima Nasigi Manipur Sigi, Masin Mana Manipur Ngaktani Kaningli, Masana Masabu Manipurini Kanjadava, Yellow Furup Oida immigrant Kangukrana, Manipur Yapun Saktam Singnavadi, KKL Nakakiabangamloy, Nasi Pawa Kuki Kanglup Singna. Khatna khidaba yengthina khidaba furup amata Manipur da laiti Manipur gi hendok tuna tongan state ki furup singasu singna duna ta leiba kanglomni matang matam sana lamhen ba kanglobasi wara watim tawduna state ki lenga amal lei habadu mayek sin khan gadabani loinana KKL na matam suppa apun Manipur amadi yellow furup kaya gi yaifana ba khanjaduna ta leiba lup amani handak litan gi thawdok ta awa ba nanglaba yellow mi tangkhul isil inaw singna nangliba awa ba da KKL na thamoi singna saruk yazari herekli Sanabana Kanglup Masil gi marakta lairamba muknaba sing hanthan mangamli Assam Rifles na sinduna New Keithelmanbi da Meitei&Kuki Punna football sanaminakri Sanabagi Pambak-tadi Kanglup ki nungaina daba natragana yeknaba haiba amalaiti muknaramba sing hanthan mangami haibadu kuntragom suba battalion Assam Rifles na sinduna New Keithelmanbi gi football tournament 2026 ta Meitei amasung Kuki gi team punna football sanaminakri Mapan suba sector Assam Rifles ki miyeng makada harmony through football haiba panamda pangtokpa football tournament aduda state asida khundari ba furup kya gi team taragomduni saru yaki Kanglup Masil gi marakta lairiba thajanadabasing sana khonabigi kuthangda amuk hana thajaba thamnaduna ing tapalamda mama ohenanabagi panamda tournament si pangtokpani hari kumja English ngani ga kungo homdoi gi May ahumda Kanglup ki irang thulakraba matungda ngasi ihan hanbo oina tournament asigi final match ta Kuki amasung Meitei gi team sing punna sanaminakhi Kanglup ani gi miyoi sing amana amagi makhada sangthok sangsin tawba yadana leirakhrabasu sanabungdadi makhalamata gi aki akhang yaudana sanakhi ngasi sanakhi ba final match ta New Keithelmanbi na haibung FC bu panjal
ꯃꯉꯥ ꯑꯅꯤꯗ ꯃꯥꯏꯊꯤꯕ ꯄꯤꯗꯨꯅ ꯋꯤꯅꯔ ꯑꯣꯏꯈꯤ ꯊꯣꯏꯗꯣꯛ ꯍꯦꯟꯗꯣꯛꯅ ꯄꯨꯛꯅꯤꯡ ꯆꯤꯡꯁꯤꯟꯕ ꯌꯥꯕ ꯊꯧꯑꯣꯡ ꯑꯃ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯆꯍꯤ ꯑꯍꯨꯝꯔꯣꯝ ꯍꯥꯟꯅ ꯁꯨꯅꯕꯒꯤ ꯊꯧꯗꯣꯛ ꯊꯣꯛꯇꯨꯅ ꯊꯣꯛꯈꯤꯕ ꯀꯥꯡꯂꯨꯞ ꯑꯅꯤꯒꯤ ꯃꯤꯑꯣꯏꯁꯤꯡ ꯄꯨꯟꯅ ꯐꯝꯃꯤꯟꯅꯔꯒ ꯐꯨꯠꯕꯣꯜ ꯃꯦꯆ ꯌꯦꯡꯈꯤꯕꯗꯨꯅꯤ ꯄꯨꯡꯖꯥ ꯈꯔꯗꯤ ꯐꯨꯠꯕꯣꯜ ꯃꯁꯥꯟꯅꯅ ꯃꯔꯝ ꯑꯣꯏꯔꯒ ꯀꯥꯡꯂꯨꯞ ꯑꯅꯤꯒꯤ ꯅꯨꯡꯁꯤꯅꯗꯕ ꯋꯥꯈꯜꯂꯣꯟ ꯄꯨꯝꯅꯃꯛ ꯀꯥꯎꯊꯣꯛꯅꯈꯤ ꯇꯣꯔꯅꯥꯃꯦꯟ ꯑꯁꯤꯗ ꯁꯔꯨꯛ ꯌꯥꯕꯒꯤ ꯃꯇꯥꯡꯗ ꯀꯥꯡꯂꯨꯞ ꯑꯅꯤꯒꯤ ꯁꯥꯟꯅꯔꯣꯏꯁꯤꯡꯅ ꯍꯔꯥꯎꯕ ꯐꯣꯡꯗꯣꯛꯅꯈꯤꯕꯒ ꯂꯣꯏꯅꯅ ꯁꯥꯟꯅꯕꯒꯤ ꯈꯨꯠꯊꯥꯡꯗ ꯃꯥꯟꯅꯕ ꯋꯥꯈꯜꯂꯣꯟ ꯄꯨꯝꯅꯃꯛ ꯀꯣꯛꯍꯟꯕ ꯉꯝꯂꯒꯅꯤ ꯍꯥꯏꯅ ꯐꯣꯡꯗꯣꯛꯅꯈꯤ ꯐꯨꯠꯕꯣꯜ ꯇꯣꯔꯅꯥꯃꯦꯟ ꯑꯗꯨꯒꯤ ꯁꯔꯨꯛ ꯑꯃ ꯑꯣꯏꯅ ꯀꯥꯡꯂꯨꯞ ꯑꯅꯤꯒꯤ ꯃꯤꯑꯣꯏꯁꯤꯡꯅ ꯇꯣꯉꯥꯟ-ꯇꯣꯉꯥꯟꯕ ꯀꯜꯆꯔꯦꯜ ꯏꯚꯦꯟꯠ ꯀꯌꯥꯁꯨ ꯄꯥꯡꯊꯣꯛꯈꯤ ꯅꯥꯠꯀꯤ ꯐꯤꯖꯣꯜ ꯁꯦꯠꯇꯨꯅ ꯃꯁꯥ ꯃꯁꯥꯒꯤ ꯑꯣꯏꯕ ꯅꯥꯠꯀꯤ ꯖꯒꯣꯏ ꯁꯥꯗꯨꯅ ꯍꯔꯥꯎ ꯇꯌꯥꯝꯅ ꯐꯣꯡꯗꯣꯛꯅꯈꯤ ꯀꯥꯡꯄꯣꯛꯄꯤ ꯗꯤꯁꯇ꯭ꯔꯤꯛ ꯑꯃꯁꯨꯡ ꯏꯝꯐꯥꯜ ꯋꯦꯁꯠꯀ ꯇꯥꯏꯅꯕꯗ ꯂꯩꯕ ꯀꯩꯊꯦꯜꯃꯥꯟꯕꯤꯗ ꯃꯩꯇꯩ ꯀꯨꯀꯤ ꯔꯣꯡꯃꯩ ꯅꯥꯒꯥ ꯑꯃꯁꯨꯡ ꯅꯦꯄꯥꯂꯤꯅꯆꯤꯡꯕ ꯇꯣꯉꯥꯟ-ꯇꯣꯉꯥꯟ ꯐꯨꯔꯨꯞꯀꯤ ꯃꯤꯑꯣꯏ ꯀꯌꯥ ꯄꯨꯟꯅ ꯈꯨꯟꯗꯥꯃꯤꯟꯅꯔꯤꯕꯅꯤ ꯍꯧꯈꯤꯕ ꯃꯇꯝ ꯈꯔ ꯅꯥꯛꯄꯥꯛ ꯇꯥꯅꯕꯒꯤ ꯐꯤꯚꯝꯗ ꯂꯩꯔꯨꯔꯕꯁꯨ ꯇꯣꯔꯅꯥꯃꯦꯟ ꯑꯁꯤꯅ ꯀꯥꯡꯂꯨꯞ ꯃꯁꯦꯜ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯂꯩꯃꯤꯟꯅꯍꯟꯅꯕꯒꯤ ꯑꯅꯧꯕ ꯈꯣꯡꯊꯥꯡ ꯑꯃ ꯑꯣꯏꯔꯤ ꯍꯥꯏꯔꯤ MLA ꯈꯥꯎꯇꯦꯒꯤ ꯁꯤꯁꯤꯄꯨꯔꯒꯤ ꯌꯨꯝꯗ ꯕꯥꯏꯐꯩꯒꯤ ꯅꯨꯄꯤꯁꯤꯡꯅ ꯊꯣꯝꯖꯤꯜꯂꯛꯈ꯭ꯔꯦ ꯅꯝꯊꯥꯛ ꯇꯧꯕ ꯊꯥꯖꯕ ꯃꯥꯡꯍꯟꯕ ꯃꯤꯅꯤ ꯍꯥꯏꯅ ꯆꯩꯈ꯭ꯔꯦ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛ ꯁꯦꯝꯕꯗ ꯌꯥꯎꯈꯤꯕ ꯆꯨꯔꯆꯥꯟꯄꯨꯔ ꯑꯦꯁꯦꯝꯕ꯭ꯂꯤ ꯀꯣꯟꯁꯇꯤꯇꯨꯌꯦꯟꯁꯤꯒꯤ MLA LM ꯈꯥꯎꯇꯦꯕꯨ ꯃꯍꯥꯛꯀꯤ ꯀꯝꯃꯨꯅꯤꯇꯤ ꯑꯣꯏꯔꯤꯕ ꯕꯥꯏꯐꯩꯒꯤ ꯅꯨꯄꯤꯁꯤꯡꯅ ꯅꯝꯊꯥꯛ ꯇꯧꯕ ꯊꯥꯖꯕ ꯃꯥꯡꯍꯟꯕ ꯃꯤꯅꯤ ꯍꯥꯏꯅ ꯆꯩꯈ꯭ꯔꯦ ꯆꯨꯔꯆꯥꯟꯄꯨꯔꯒꯤ ꯕꯦꯊꯦꯜ ꯑꯦꯔꯤꯌꯥꯗ ꯂꯩꯕ ꯀꯝꯃꯨꯅꯤꯇꯤ ꯁꯦꯟꯇꯔꯗ ꯋꯥꯀꯠ ꯃꯤꯐꯝ ꯑꯃ ꯐꯝꯅꯅꯕ ꯕꯥꯏꯐꯩ ꯋꯨꯃꯦꯟ ꯑꯦꯁꯣꯁꯤꯌꯦꯁꯟꯅ ꯊꯧꯔꯥꯡ ꯇꯧꯈꯤ ꯉꯥꯏꯍꯥꯛ ꯋꯥꯀꯠ ꯃꯤꯐꯝ ꯐꯝꯂꯕ ꯃꯇꯨꯡꯗ ꯃꯌꯥꯝ ꯑꯗꯨ MLA ꯑꯁꯤꯒꯤ ꯆꯨꯔꯆꯥꯟꯄꯨꯔꯒꯤ ꯊꯥꯡꯖꯝ ꯔꯣꯗꯇ ꯂꯩꯕ ꯃꯌꯨꯝꯗ ꯊꯣꯝꯖꯤꯜꯂꯛꯈꯤ ꯃꯤꯁꯤꯡ ꯀꯥ ꯍꯦꯟꯅ ꯌꯥꯝꯗꯕ ꯑꯃꯁꯨꯡ ꯕꯥꯏꯐꯩ ꯀꯝꯃꯨꯅꯤꯇꯤ ꯈꯛꯇꯅ ꯁꯔꯨꯛ ꯌꯥꯕ ꯅꯨꯄꯤꯁꯤꯡ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯃꯌꯨꯝꯗ ꯊꯣꯝꯖꯤꯟꯅꯅꯕ ꯆꯪꯁꯤꯜꯂꯛꯄꯗ ꯍꯥꯟꯅꯗꯒꯤ ꯍꯧꯅ ꯃꯊꯪ ꯀꯌꯥ ꯊꯣꯛꯅ ꯉꯥꯛ ꯁꯦꯜꯂꯒ ꯂꯩꯔꯤꯕ ꯄꯨꯂꯤꯁ ꯄꯥꯔꯁꯣꯅꯦꯜꯁꯤꯡꯅ ꯊꯤꯡꯈꯤ ꯅꯨꯄꯤꯁꯤꯡ ꯑꯗꯨꯅ MLA LM ꯈꯥꯎꯇꯦꯕꯨ ꯀꯨꯀꯤꯁꯤꯡꯒꯤ ꯊꯥꯖꯕ ꯍꯥꯠꯄ MLAꯅꯤ ꯍꯥꯏꯕ ꯕꯦꯅꯔ ꯄꯥꯏꯗꯨꯅ ꯂꯥꯛꯈꯤ ꯗꯨꯀꯥꯟ ꯑꯌꯥꯝꯕꯁꯨ ꯊꯣꯡ ꯂꯣꯟꯅꯈꯤ ꯄꯨꯂꯤꯁꯅ ꯃꯌꯥꯝ ꯑꯗꯨ ꯊꯤꯡꯕ ꯌꯥꯔꯛꯇꯕꯗꯒꯤ ꯀꯥꯏꯅ ꯊꯪꯅ ꯂꯥꯊꯤ ꯆꯥꯔꯖ ꯇꯧꯕ ꯐꯥꯎꯕ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯗ ꯎꯕ ꯐꯪꯈꯤ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯉꯁꯤꯒꯤ ꯊꯧꯗꯣꯛ ꯑꯗꯨꯗ MLA ꯑꯁꯤꯒꯤ ꯃꯌꯨꯝ ꯃꯀꯩ ꯀꯔꯤꯃꯠꯇ ꯁꯣꯛꯈꯤꯗꯦ ꯑꯃꯁꯨꯡ ꯃꯤꯌꯥꯝ ꯃꯔꯛꯇꯁꯨ ꯑꯁꯣꯛ ꯑꯄꯟ ꯌꯥꯎꯕꯒꯤ ꯄꯥꯎ ꯂꯥꯛꯈꯤꯗꯦ ꯁꯦꯟꯇꯔꯒꯤ ꯂꯨꯆꯤꯡꯕꯁꯤꯡꯅ ꯁꯤꯟꯗꯨꯅ BJP MLAꯁꯤꯡ ꯄꯨꯂꯞ ꯄꯨꯟꯁꯤꯟꯍꯟꯕ ꯑꯃꯁꯨꯡ ꯂꯩꯉꯥꯛ ꯁꯦꯝꯕꯗ ꯌꯧꯍꯟꯅꯅꯕ ꯈꯣꯡꯊꯥꯡꯒꯤ ꯃꯈꯥꯗ ꯆꯨꯔꯆꯥꯟꯄꯨꯔ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯑꯣꯏꯅ MLA LM ꯈꯥꯎꯇꯦ ꯑꯃꯁꯨꯡ ꯐꯦꯔꯖꯣꯜ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯑꯣꯏꯅ ꯉꯨꯔꯁꯪꯂꯨ ꯁꯅꯥꯇꯦ ꯁꯔꯨꯛ ꯌꯥꯈꯤ ꯃꯁꯤꯒ ꯂꯣꯏꯅꯅ ꯀꯥꯡꯄꯣꯛꯄꯤ ꯑꯦꯁꯦꯝꯕ꯭ꯂꯤ ꯀꯣꯟꯁꯇꯤꯇꯨꯌꯦꯟꯁꯤꯒꯤ MLA ꯅꯦꯝꯆꯥ ꯀꯤꯞꯒꯦꯟꯗꯤ ꯗꯤꯄꯨꯇꯤ ꯆꯤꯞ ꯃꯤꯅꯤꯁꯇꯔ ꯑꯣꯏꯅ ꯋꯥꯁꯛ ꯂꯧꯈꯤ MLA ꯈꯥꯎꯇꯦ ꯑꯃꯁꯨꯡ ꯉꯨꯔꯁꯪꯂꯨꯗꯤ ꯏꯝꯐꯥꯜꯗ ꯂꯥꯛꯇꯨꯅ ꯒꯣꯚꯔꯟꯃꯦꯟꯠ ꯁꯦꯝꯅꯅꯕ ꯒꯣꯚꯔꯅꯔꯒꯤꯗ ꯀ꯭ꯂꯦꯝ ꯇꯧꯕꯗ ꯁꯔꯨꯛ ꯌꯥꯈꯤ ꯃꯗꯨꯗꯁꯨ ꯅꯠꯇꯅ ꯋꯥꯁꯛ ꯂꯧꯕꯒꯤ ꯊꯧꯔꯝꯗꯁꯨ ꯃꯈꯣꯏ ꯑꯅꯤ ꯌꯥꯎꯈꯤ ꯄꯥꯎ ꯑꯁꯤꯅ ꯃꯈꯥ ꯇꯥꯅ ꯍꯥꯏ ꯃꯅꯤꯄꯨꯔꯒꯤ ꯄꯨꯋꯥꯔꯤꯗ ꯑꯍꯥꯟꯕ ꯑꯣꯏꯅ ꯗꯤꯄꯨꯇꯤ ꯆꯤꯞ ꯃꯤꯅꯤꯁꯇꯔ ꯅꯦꯝꯆꯥ ꯀꯤꯞꯒꯦꯟ MLA ꯉꯨꯔꯁꯪꯂꯨ ꯁꯅꯥꯇꯦ ꯑꯃꯁꯨꯡ LM ꯈꯥꯎꯇꯦ ꯅ꯭ꯌꯨ ꯗꯤꯜꯂꯤꯒꯤ ꯃꯅꯤꯄꯨꯔ ꯚꯋꯟꯗ ꯐꯝꯗꯨꯅ ꯑꯦꯁꯦꯝꯕ꯭ꯂꯤ ꯁꯦꯁꯟ ꯆꯠꯊꯕꯗꯨ ꯚꯔꯆꯨꯑꯦꯜ ꯑꯣꯏꯅ ꯁꯔꯨꯛ ꯌꯥꯈꯤ ꯊꯧꯗꯣꯛ ꯑꯗꯨ ꯀꯨꯀꯤꯁꯤꯡꯒꯤ ꯊꯃꯣꯏ ꯀꯥꯏꯈꯤ ꯕꯪꯒ꯭ꯂꯥꯗꯦꯁꯀꯤ ꯄꯣꯂꯤꯡ ꯁꯦꯟꯇꯔꯗ ꯕꯣꯝ ꯄꯣꯈꯥꯏꯕꯗ ꯃꯤꯑꯣꯏ 3 ꯁꯣꯛꯂꯤ ꯕꯪꯒ꯭ꯂꯥꯗꯦꯁꯀꯤ ꯒꯣꯄꯥꯜꯒꯟꯖꯗ ꯂꯩꯕ ꯄꯣꯂꯤꯡ ꯁꯦꯟꯇꯔ ꯑꯃꯗ ꯀ꯭ꯔꯨꯗ ꯕꯣꯝ ꯄꯣꯈꯥꯏꯕꯒꯤ ꯊꯧꯗꯣꯛꯇ ꯃꯤꯑꯣꯏ 3 ꯑꯁꯣꯛ ꯑꯄꯟ ꯅꯪꯂꯤ ꯍꯥꯟꯅꯒꯤ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯁꯦꯈ ꯍꯁꯤꯅꯥ ꯃꯐꯝ ꯂꯥꯎꯊꯣꯛꯈ꯭ꯔꯕ ꯃꯇꯨꯡꯗ ꯑꯅꯧꯕ ꯂꯩꯉꯥꯛ ꯁꯦꯝꯅꯅꯕ ꯄꯥꯔꯂꯤꯌꯥꯃꯦꯟꯠꯀꯤ ꯃꯤꯈꯜ ꯄꯥꯡꯊꯣꯛꯄꯗ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯇꯣꯉꯥꯟ-ꯇꯣꯉꯥꯟꯕ ꯃꯐꯝꯁꯤꯡꯗ ꯄꯥꯝꯗꯕ ꯊꯧꯗꯣꯛ ꯊꯣꯛꯄꯒꯤ ꯔꯤꯄꯣꯔꯠ ꯀꯌꯥ ꯐꯪꯕ ꯉꯝꯈꯤ ꯀꯣꯟꯁꯇꯤꯇꯨꯌꯦꯟꯁꯤ 239ꯒꯤ ꯃꯤꯍꯨꯠꯁꯤꯡ ꯈꯟꯅꯅꯕ ꯉꯁꯤ ꯑꯌꯨꯛ ꯑꯉꯟꯕꯗꯒꯤ ꯍꯧꯅ ꯃꯁꯤꯡ ꯌꯥꯝꯂꯕ ꯃꯤꯌꯥꯝꯅ ꯚꯣꯠ ꯊꯥꯗꯕ ꯊꯣꯛꯅꯔꯛꯈꯤ ꯄꯣꯂꯤꯡ ꯁꯦꯟꯇꯔ ꯈꯔꯗ ꯍꯤꯡꯁꯥꯒꯤ ꯊꯧꯗꯣꯛ ꯊꯣꯛꯂꯛꯄꯒ ꯂꯣꯏꯅꯅ ꯒꯣꯄꯥꯜꯒꯟꯖꯗ ꯏꯈꯪ ꯈꯪꯍꯧꯗꯅ ꯀ꯭ꯔꯨꯗ ꯕꯣꯝ ꯑꯃ ꯄꯣꯈꯥꯏꯔꯛꯄꯗꯒꯤ ꯑꯉꯥꯡ ꯑꯃ ꯌꯥꯎꯅ ꯃꯤꯑꯣꯏ 3 ꯑꯁꯣꯛ ꯑꯄꯟ ꯅꯪꯈꯤ ꯁꯤꯇꯤ ꯑꯗꯨꯒꯤ ꯑꯇꯣꯞꯄ ꯃꯐꯝ ꯑꯃꯗꯁꯨ ꯕꯣꯝ ꯄꯣꯈꯥꯏꯕꯒꯤ ꯊꯧꯗꯣꯛ ꯊꯣꯛꯈꯤ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯃꯤꯌꯥꯝꯅ ꯃꯈꯥ ꯇꯥꯅ ꯚꯣꯠ ꯊꯥꯗꯅꯈꯤ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯦꯁꯅ ꯈꯨꯗꯣꯡꯊꯤꯕ ꯊꯣꯛꯄ ꯌꯥꯏ ꯍꯥꯏꯅ ꯆꯤꯡꯅꯕ ꯃꯐꯝꯁꯤꯡꯗ ꯑꯀꯟꯕ ꯆꯦꯛꯁꯤꯟ ꯊꯧꯔꯥꯡ ꯂꯧꯈꯠꯈꯤ UPSC ꯑꯦꯛꯖꯥꯝ ꯁꯦꯟꯇꯔ ꯄꯤꯔꯛꯄꯒꯤꯗꯃꯛ MP ꯁꯅꯥꯖꯥꯎꯕꯅ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯈ꯭ꯔꯦ ꯌꯨꯅꯤꯌꯟ ꯄꯕ꯭ꯂꯤꯛ ꯁꯔꯚꯤꯁ ꯀꯃꯤꯁꯟ UPSCꯅ ꯂꯧꯕ ꯁꯤꯚꯤꯜ ꯁꯔꯚꯤꯁ ꯃꯦꯟꯁ ꯑꯦꯛꯖꯥꯃꯤꯅꯦꯁꯟꯒꯤ ꯁꯦꯟꯇꯔꯁꯤꯡ ꯂꯥꯎꯊꯣꯛꯄꯗ ꯆꯍꯤ ꯑꯁꯤꯗꯒꯤ ꯑꯍꯥꯟꯕ ꯑꯣꯏꯅ ꯃꯅꯤꯄꯨꯔꯒꯤ ꯏꯝꯐꯥꯜ ꯌꯧꯍꯜꯂꯛꯄꯒꯤꯗꯃꯛ ꯔꯥꯖ꯭ꯌ ꯁꯚꯥꯒꯤ MP ꯅꯤꯡꯊꯧ ꯁꯅꯥꯖꯥꯎꯕ ꯂꯥꯏꯁꯦꯝꯕꯅ PM ꯅꯔꯦꯟꯗ꯭ꯔ ꯃꯣꯗꯤꯕꯨ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯈ꯭ꯔꯦ MP ꯅꯤꯡꯊꯧ ꯁꯅꯥꯖꯥꯎꯕ ꯂꯥꯏꯁꯦꯝꯕꯅ ꯃꯍꯥꯛꯀꯤ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥ ꯑꯦꯀꯥꯎꯟꯠ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔꯕꯨ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯂꯗꯨꯅ ꯍꯥꯏ ꯀꯨꯝꯖꯥ ꯏꯪ 2019ꯒꯤ ꯃꯥꯔꯆ ꯊꯥꯗ ꯐꯝꯈꯤꯕ ꯄꯥꯔꯂꯤꯌꯥꯃꯦꯟꯠ ꯃꯤꯐꯝꯗ UPSC ꯅꯠꯇ꯭ꯔꯒꯅ ꯃꯁꯤꯒ ꯃꯥꯟꯅꯕ ꯑꯦꯛꯖꯥꯝꯁꯤꯡꯒꯤ ꯁꯦꯟꯇꯔꯁꯤꯡ ꯄꯤꯕꯗ ꯃꯅꯤꯄꯨꯔꯒꯤ ꯏꯝꯐꯥꯜꯁꯨ ꯌꯧꯍꯟꯕꯤꯅꯕ MP ꯃꯁꯥꯃꯛꯅ ꯁ꯭ꯄꯦꯁꯤꯌꯦꯜ ꯃꯣꯁꯟ ꯑꯣꯏꯅ ꯄꯨꯈꯠꯇꯨꯅ ꯇꯛꯁꯤꯟꯈꯤ ꯃꯁꯤꯒꯤ ꯃꯊꯛꯇ ꯀꯨꯝꯖꯥ ꯏꯪ 2022ꯒꯤ ꯑꯣꯒꯁꯠ 10ꯗ ꯏꯁꯨ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯆꯞ ꯆꯥꯕ ꯊꯕꯛ ꯄꯥꯏꯈꯠꯄꯤꯅꯕ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯅꯔꯦꯟꯗ꯭ꯔ ꯃꯣꯗꯤꯗ ꯑꯏꯕ ꯆꯤꯔꯣꯜ ꯑꯃ ꯊꯥꯗꯨꯅ ꯍꯥꯏꯖꯈꯤꯕ ꯂꯩꯈ꯭ꯔꯕꯅꯤ ꯍꯥꯏꯔꯤꯕ ꯆꯤꯔꯣꯜ ꯑꯗꯨꯗ UPSCꯅ ꯂꯧꯕ ꯁꯤꯚꯤꯜ ꯁꯔꯚꯤꯁꯦꯁ ꯃꯦꯟ
examination thagadoriba Manipur gi lairaba mahiroisingna India gi atopa city singda satnaba honabada mayoknariba sel thungi awaba amadi atei khudong sadaba kya sida miyeng sangbiduna Imphal busu civil services main exam gi center ohenanaba mathau taba thabak sung pekapinaba takshin basu laikhrabani Jiribam da Kuki Zaugi Lusingba Singna CM ga wari sanakiba laiti Kuki NP Sem Minister Keithelmanbi gi Jiribam khongsat manung ngarang Kuki Zaugi Lusingba Singa wari sanaki haribadu yumpham yaudaba aranba pauni haina Kuki NP Jiribam tengna palama sumnone ne thadurakpa sirolaman hari siolasina makhatana haribana Kuki Zau Puru ki authorized oiba mihut amataga Sem Minister Keithelmanbi ga unaduna wari sanakiba laiti Zairon gi kunja khra amadi mar furuki miyoi khraga wari sanaraga Kuki Zau furuki lusingba singa wari sanakri haiba yaroi condition amata da lupasigi amadi Kuki Zau council gi ayaba yaudana Jiribam gi miyoi amatana Kuki Zau furuki mot sinba yaroi lamdam asida tangdu laitaba hanjindana ba minister Keithelmanbi na lokhalakliba khongthang asibudi thagali adumainama Kuki Zau miyamda Asumba Royal Accountability amadi Security Pangandana Kaidonungda Tangdu Laitaba Pibam Hanjalakpa Yare Kuki Zau miyamna taliba dimana si mapung phana phangananaba amadi tung koina satnaba yaba waruisinaba puraknaba political dialogue sathaba natana lamdam asigi mahoksagi phibamda hanjilangnabigi atopa lambi amata laiti ngasi shutlup asina Kuki Zau miyamgi apambasing amasum political rights sing phangnabigi dama khongpham siena lepli hari Koirengai Airfield Yaikai Thugaibigi Thabak Lepnaba XCM na Defense Minister Takshinkri Second World gi Heritage Site am oiriba Koirenga Airfield asida nauna structure kya sajinaba Yaikai Thugaibigi Thabak sathariba si khudakta lepanduna masibu ngak sienduna thamnaba former Chief Minister N Biren Union Defense Minister Rajnath Takshinkri former CM N Biren social media ra thagalakiba ma ki post amada hairibana English singa niga taraga teret kunga manga phawba mahang Chief Minister oina leiringi matamda Second World War gi matamda khwaidigi maruiba Allied base oina sisinaramba Koirenga Airfield asi preserve tawduna thamnaba Union Defense Minister Rajnath kyarak hana aib sirol thaduna takshilamba lairi loinana hiram asigi matangda Defense Ministry gi officials singa masu Manipur government ga tangkak kyara wari sanakibasu lairi Second World War gi heritage site ama oiriba Koirenga Airfield asi preserve tawduna thamnaba sahi kya appeal tawduna masung khananainaba laikhrabasu hairiba Airfield asida housing nauna thuaye khaiba masum anova construction kya sagalakliba asi yamna thamoi sukngai ni asiguma thawang asina miyamde hena thamoi sukale